Hello मैम वेलकम बैक टू माय अनदर वीडियो मैं ngasi kangsoi thongba short video aman namjrake hojik tilau se khara ngaujare aduga katang ngangjlak ta anda khoi maroi hapchale aduga khamin simbi hapchal jare khamin simbi hapchal jaba ka khara ngaukhai raga amuk bendi hapchal jare bendi kangsoi tawdu ne mangasi che aduna bendi ga khoi ya khamin simbi ga se phajana ngaubi raga amuk katang kupsan thambirani ko aduga mayam hawi hawte do haibira o aduga ngasi ki pujari ni sina aduga ngasi ki hajang se masina thong bane adu mayam hawi hawte haibdo comment sen haibira mo mayam chabi daga su uraga amta haibira mo hawi hawte aduga ngasi ki hajang se hoji kupchalani sing tang ga hapchan jaraga ngatang kupsan thamane sing hapchal sina khoi paksan ta nagine amako aduga ngatang lolani ko ngatang lola matung da amuka lauthoga amuk hogi otpirani aduga ngatang leraga amuk hapchan jare khoi ki machu aduga gi morok mo hapchan jarani ko morok to kadai jagare asale morok se hapchan jare ko morok se hapchan jaraga matung da amuka otpirani aduga ising hapchan jaraga kopchalaga amuk lolani ko aduga ising se hapa matung da amuk phajana otpira matung da khoi gi thum hapa ka hodore adun thumjang hapchalo rage thumse hapchan jare aduga ga amuk phajana lolani ko kopchalaga amuk sawalaga amuk hoji hogi hajang se almost ready oi re ba ko yam char ga hawra manba malaga de hawra male na comment